Laibak asidagi left-wing extremism mapungfana muthatnabagi pandam fanglaba matungda Central Government na Manipur Yaona Awang Nongpokki lamdamda lalhaubagi irang namthanaba akanaba thaurang laukalagani haina official singna phongdorakre. Left-wing extremism sokalaba mafamsingda mathau tauramba security personnel pumnamak Manipur, Assam, Arunachal Pradesh amadi Nagalanda thazilakpaga loinana ingkumjali singaniga kunga mapan Phaobada Lalhoubagi ihaw pumnamak mapungfana laksinaba honagani hairi April gi kunga mapanda pangthokodoriba West Bengal ge anisuba tangkaki Mikhala masung July dagi August tha fauba pangthokodoriba Amarnath Yatra loiraba matungda Central Armed Police Force CAPF ki personnel sing nauna mafam hongdok hongjin tawbaga loinana Awang Nongpokki mafam kaya marumda mathau tawhanaba thaurang tawri sahi asigi tangkai chalakpada CRPF ki Cobra na chingba Guerrilla Warfare gi training ningthina fanglaba unit sing Awang Nongpokki lamdamda mathau tawhalagani lalhauba namthanabagi matangda center na akhanaba miyeng thamliba Manipurda mine protected vehicle sing thunglabaga loinana khudong thiningai oiba mafam singda sizinaba haure haina official singna phongdorokpa leikre Awang Nongpokki lamdamda active oina mathau tawriba lalhaulup 13 ki manungda Manipur gi 9 Assam gi 3 Meghalaya gi 2 Tripura gi 2 Nagaland gi 1 yauri masang maming takthok ningdaba officer amana phongdorokpagi matung inna Awang Nongpokki lamdamda khwaidagi khudong thiningai oire haina lauriba Manipurda ihan hana security force sing deploy tawnaba thaurang lokhale hairi ingkumjali singaniga kunga mapan Phaobagi manungda Awang Nongpokki lalhaulo pumnamak laksinabagi matangda laingaki awang bathaki mipamama pangthoktuna khananaina kre pandam masi fangnabagi damak left wing extremism gi saitheng fanglaba state singda sizinaramba mine protected vehicle pumnamak athuba matamda Awang Nongpokki state singda pusilaklagani live vehicle bulletproof kharade Manipur gi Ukhrul district ta thungkibaga loinana sizinaba haukre hari